Darrada Muhammad sallallahu alaihi wasallam amasung magi pukchel chenglawan loina basinga adum lerami tha amakakta natte tha ani kakta natte chahi amaga tha taruk su natte musalman singna hariba mafam aduda chahi ahum khangduna lerami khangba ngamlaktraba matam aduda Muhammad sallallahu alaihi wasallam na magi loina basinga hijrat ki ayaba pirami haibadi lam hongnabagi harami pukchel senglaba loina basingna hapsagi maikei panglami aduga mafam aduda yauraba matungda sor aing boholami matam asida makkada mukhoi khara khakta leheurami lehauriba musalman sing adu matam kaya phawa makhoi gi yekna borami aduga makhoida awabagi chaithing pirami masina maram oiduna mikap khuding musalman singidi azab haibadu arami haibadi miot michai phangba khakto arami awaba khangba sina amarom da leirabasu mutallib ki macha masu singi khangba kanba aduna amarom da lerami aram khorang khuding mak khangduna lerami asi phawbada makhoina Muhammad sallallahu alaihi wasallam bu chaitheng amo phawba phangalamde thawai chang kathokduna mahakpu ngak selami Chacha Abu Talib ki nungsi chanbi badi kari haruni mahakti Muhammad sallallahu alaihi wasallam ki matungda ngau bugumna kosen chen aduna mama amana nungsi jaraba macha amabu mathamoida supkon konsinduna thamjabagumna senarami mikup ama phawa mahakna Muhammad sallallahu alaihi wasallam bu tongana tahalamde matam khuding makta mahaki thamoi gi manakta thamlami tumbadasu mahaka loina na tumlami kariguma kanda thadok taba yadaba oiba tarabasu magi machanupa amabu mahaka ngak senanaba mahaki manakta lehlami kayada wa kharba matamno laiminaramba yeknaba maruma pan mapang loina ma pumchai chai khirami acha atha kari mata leramde kanagumba topa amaga laina launaba yaramde matam khuding makta makhoigi mamangda sibagi lambi hangduna leibagum oirami matam aduda Allah na mateng panglakhi tengbang hanglamdraba singi lambi yalakhi makhoi sing adugi thamoi sing thodhallakhi aram khorang awamai cha khangduna leiriba musalman singbu uraga nungsiba polakhi hariba mahak asina lotna makhoigi manakta laglami chana thaknaba potlam sing pirami mahak asi hajam gi machanupa hakimni bibi khadija mahaki manini mahakna mahaki maneda tan amasung enjang puraktuna pirami hazrat khadija masamaksu charami aduga leminariba makhoi sing aduda su pijarami umar gi machanupa hesam su musalman singbu yamna nungsijaba miyo emo arami ud amada chana thaknaba phirol na chingba puraga laglami aduga numidang oraklaba matamda upai leijadraba musalman singgi manakta laglami ud adu makhoina leiriba ching adu yaudringeda mafam amada thamlami aduga purakliba pot khudingmak makhoigi mafamda yohallami hesamna itattatna asumna tawduna lerami matam khargi matung di Qurayshna paw asi kanglami Qurayshna mabusu ot nei bahораklami adubu mahaki tawriba thabak adu hanbaleramde hesamna thabak amusu tawrami mahak Abu Umayya gi machanupa Juhair gi manakta chatlami mahak asi Atika gi machanupa amasung Abdul Muttalib gi machanupi gi machanupani aduga hesamna harami Juhair nangdi yamna nungai thokna leiri ahaw ahaw bachari afa afaba phi cheli aduga nangi mamuna adugi matik awaba achopagi punchi leli nangi thamoina karamna asumna yaribano khudagi kasam karigumba makhoi sing asi Abul Hakam haibadi Abu Jahal gi mamu eram laba aduga asumna tawnaba haiba tarabadi makhoi suktok toram loidabani Juhairna hari ai itom ta karino tawgodawri base khudagi kasam
ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯂꯩꯔꯕꯗꯤ ꯃꯁꯤꯒꯤ ꯅꯣꯇꯤꯁ ꯑꯁꯤ ꯁꯦꯒꯥꯏꯔꯝꯒꯗꯕꯅꯤ ꯍꯤꯁꯥꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤ ꯐꯪꯂꯕꯗꯤ ꯖꯨꯍꯩꯔꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯗꯨ ꯍꯤꯁꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒ ꯂꯣꯏꯅꯒꯅꯤ ꯖꯨꯍꯩꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯤ ꯑꯃꯒ ꯊꯤꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯐꯔꯒꯅꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯅꯣꯇꯤꯁ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯋꯥ ꯂꯦꯞꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯨꯝꯁꯨꯕ ꯃꯤ ꯑꯃ ꯊꯤꯕ ꯍꯧꯔꯝꯃꯤ ꯑꯜꯂꯥꯍꯒꯤ ꯃꯇꯦꯡ ꯐꯪꯂꯝꯃꯤ ꯑꯃꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯒꯁꯨ ꯐꯪꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯀꯨꯔꯦꯁꯀꯤ ꯃꯃꯤꯡ ꯂꯩꯕ ꯈꯨꯂꯥꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯑꯃꯅ ꯑꯥꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯨꯇꯏꯝꯅꯤ ꯑꯅꯤꯁꯨꯕꯅ ꯍꯦꯁꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑब्ꯗꯨꯜ ꯕꯈꯇꯔꯤꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯅ ꯑꯁꯋꯠꯀꯤ ꯃꯆꯥꯅꯨꯄꯥ ꯖꯝꯑꯥꯍꯅꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯕꯥꯒꯤ ꯃꯅꯥꯛꯇ ꯀꯨꯔꯦꯁꯁꯤꯡꯒꯤ ꯃꯤꯇꯤꯡ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄ ꯃꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯐꯝꯂꯝꯃꯤ ꯖꯨꯍꯩꯔ ꯆꯠꯈꯤ ꯀꯥꯕꯥꯒꯤ ꯇꯋꯥꯐ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯃꯛꯀꯥꯗ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏꯗꯤ ꯍꯥꯎꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯍꯥꯁꯤꯝꯒꯤ ꯃꯆꯨꯗꯤ ꯆꯈꯣꯝ ꯑꯃꯃꯝꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯁꯨ ꯌꯥꯗꯦ ꯃꯁꯤꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯥ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯔꯥ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠꯂꯥ ꯈꯨꯗꯥꯒꯤ ꯀꯁꯝ ꯃꯁꯤꯒꯤ ꯅꯣꯇꯤꯁ ꯑꯁꯤ ꯁꯦꯒꯥꯏꯔꯒ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯑꯕꯨ ꯖꯍꯜ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯑꯃꯁꯨꯡ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯑꯩꯅ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯍꯩꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯖꯨꯍꯩꯔꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯕꯨ ꯖꯍꯜꯅ ꯈꯪꯂꯝꯃꯤ ꯃꯁꯤꯗ ꯌꯥꯝꯅ ꯍꯥꯏꯔꯨꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕꯗꯨ ꯑꯕꯨ ꯖꯍꯜꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯨꯇꯏꯝꯅ ꯅꯣꯇꯤꯁ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯇꯤꯁ ꯑꯗꯨ ꯁꯨꯝꯅ ꯆꯥꯊꯣꯛꯂꯝꯃꯤ ꯋꯥꯍꯩ ꯑꯃꯈꯛꯇꯃꯛ ꯂꯦꯝꯂꯝꯃꯤ ꯃꯗꯨꯁꯨ ꯅꯣꯇꯤꯁ ꯑꯗꯨꯒꯤ ꯑꯍꯧꯕꯒꯤ ꯋꯥꯍꯩꯅꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯕꯤꯁꯃꯤ ꯀꯜ ꯂꯥꯍꯨꯝ ꯍꯥꯏꯕꯗꯤ ꯍꯣ ꯑꯜꯂꯥꯍ ꯅꯪꯒꯤ ꯃꯤꯡꯗꯒꯤ ꯍꯥꯏꯕꯗꯨꯅꯤ ꯅꯣꯇꯤꯁ ꯑꯗꯨ ꯁꯨꯝꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯗꯥꯔꯦꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯏꯁꯂꯥꯝꯗ ꯀꯧꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯁꯤ ꯅꯕꯨꯋꯠꯀꯤ ꯆꯍꯤ 10 ꯁꯨꯕꯗꯅꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯣꯏꯅꯕꯁꯤꯡꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯨꯕꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯅꯤ